Kuki Kulai Five Sina Fakiva Taruki Manunda Tani Pangi Angang Adu Yauna Ahum Sina Fangley. Kuki Sina Fazan Kiva Angang Ahunga Nupi Ahunga Puna Imung Amagi Mioi Taruk Adu Take the Kaidana Tadopiro Haina Kana Apil Toring Marakta Tani Pangi Angang Nupa Yauna Angang Ani Amasung Nupi Amadi asiba Haksang Oina Fangley asiba Haksang Sing Adu Barak turelda Tautar Padagi Fangbani. Police na lokhat laga postmortem examination gi damak Silsar Medical College Hospital da thamkhre ngasi nungthil pung amarom tabada Barak turelda hihonbana nupa amana asiba haksang ani tawduna leramba thengnarkpani haibagi pau tanarakpadagi Jiribam District Police ki kangbu ama sangsinduna koithi thibada Jirimuk area da asiba haksang ahum phangba ngamkhibani hairi asiba haksang oina phanglaba ahum adugi manungda thanipan gi angang nupa macha adu yauri Atopa ani aduna telem thoibi devi sahi kuntrama thoi amasung mahaki masanupi telem thazamanbi devi sahi nipani hairi asiba haksang ahum madu Silsar Medical College Hospital gi mokta thamkibaga loinana hospital gi akoibada thoaningdaba thodok sing thoandanaba Assam Police amasung security na akanba section thorang sing lokhatpa hokre hairi panba yabadi haukiba tang 13 gi nungthelda Kuki Kulai 5 singna Zakuradhor Karong amasung Harinagarda landaraga thani pangi angang nupa macha ama yauna mi taruk farga pukhibani Farga Pukiba Singh Adugi Manungdagi Yurembam Rani Devi Sahi Hompu Laisam Hem Tombi Devi Sahi Kumanga Amasung Laisam Singhaingan Basing Sahi Ani Makaigi Matangdadi Hauzik Pobo Mari Makong Amata Kangbangam Lady Indian Security Force Ki Matakta Landa Satakre Revolutionary People Front Ki press release Mathadorokli Ngasi that 15 Tatara Mathoi 2024 Gi Ayuk Pung Tararom Tabo Matamda Ningtam Lanmi PLA Indian Security Force Ki Matakta Kamzong District Ki Yangok Pok Amasung Maring Them Ani Gi Marakta Landa Ki Landaba Adu da Yaknabagi Maikai da Asok Apan Kaya Nangki Anirak Subo Oina Numit Asigi Nungtil Pung Mari Makhairom Tabo Matamda Indian Security Force Ki Para Commandos Sangsil Lakpada Amukka Hana Kuttoknaki Kuttoknaba Adu da Ningtam Lanmi PLA na Yamna Laksana Lantheng Navadagi Para Commandos Sing Maikai Salai Kangdana Kaiduna Chenaki Amasung Makoigi Marakta Asok Apan Kaya Yarom Gani Haina Singnai Miyamgi Amata Ngairaba Ningtam Lanmi PLA Tiakta Kaidana Lansang the Tungnare PLA na Imalebang Manipur Ningtamba Hanjindri Fawa Awa Ana Tidana Lantheng Nagani Lantheng Asida Miyam na RPF Amasung Masige Lanme PLA the Sogot Piu Amasung Mateng Pangbiu Haiduna Ningtam Pauzil Pirakli Afaspa Amughana Tamzilakpada Maike Kayadagi Yaning the Fongdorgli Adumakpu Kuki Maike the Gidinungaibo Ulakli Afaspa Tamzilakpada MLA Paulen Lana Nungaibo Fongdokre Center na Tampaki District Manga Amasung Kangpokpi District Manung Sanba Yauna Police Station Tarukta Nauna Armed Forces Special 4 Egg Afaspa Egg 1958 Thamzilakpada BJP gi MLA Paulenlan Hakipna Taramna Okpagaloina na Nungaiba Fongdokre BJP gi MLA Amasung Manipur gi Thokliba Irang Asida Kuki Zo Kangluk ki MLA Singi Asauba Thodang Loriba Paulenlan na Mahaki Ex Thagalakpa Wafam Amada Union Government Police Station Tarukta Amuk Hana Apaspa Thamlakpa Asi Khare Thenglabasu Thabak Oina di Pangthoraklei Masi Asumba Warepni Lemhoriba Tampak District Taramarida Apaspa Amuk Hana Thambada Thintaba Asina Punsi Kaya Manghangani Hairi Makha Satarpa Pau Ama Oina Jiribam District ki Boro Bekada Kuki Militant Tara Sikhiba Adu Militant Sing Aduna LMZ Yawa Gari Lei Haiba Khangdabadagi Sikhibani Jiribam District ki Boro Beka Police Station ki Manung Sanba Zakuradhor da CRPF Camp Attack Toba Lakhiba Kuki Militant Sing Aduna CRPF ki LMZ Yawa Gari Ama Mafam Aduda Lei Haiba Khangamde Gari adudagi kaplakpa maruna militant sing adu sikibani haina police na phongdoraklei tha asigi 13 da thokiba thodok adu kuki militant sing aduna Boro Beka police station amasung madugi akoibada leiba yum amasung dukan sing da attack tawraba matung CRPF camp aduda makhatana attack tawkhibani Maduda CRPF ki khamduna leiba light machine gun LMG yawa gari adudagi kablakpa nongmai maruna kuki militant tara adu sikhibani haina police na hairi police ki source aduna haibada attack tawba lakleba kuki militant sing aduna CRPF ki camp adugi mapanda multi-purpose bullet-proof vehicle FPV ama khamduna leiba adu wakhal khalaudabaga loinana gari adugi LMG na ahanba brush oina kablakpa nongmai maruna makhoi tara adu sikhibani